Matamgi Manipuri Wari channel asibu tabiriba khwai pumnamakpu taramna okjari ngasisu mahausangum Aroiba Oirage Nafamda tara-taret suba tangkak amok buduna lakjari mayam punna taminarasi. Breden Sanahal di yengae. Pamliba mama mapa animak ui masana Sanahal di yengbado karisu di hairakde. Sanahal mamina ingit tawraduna tamningi hayu haibagum yenge. Breden Sanahal ge miteng duna haining libadu ma khangi. Adubu mapage wahangi paukom pibagi mahod mamai mungnon thaduna laikre. Kelen paukom piraktraba wahang duda amuk suhanna machada paukom thauzelak duna hanglakli. Komo aina hangi basi nangondani. Komdaba yaruidori Breden mapandadi yengda tapna komlakli. Tamningi. Good boy. Kelen Sanahal damong onsunduna. Imau tombi. Imau di kari ensang thong bahiraba. Sanahal du chungding kumai. Amta haiti. Family bahomda lona no I makol thokdana. Kaleni makol khajik thokna no I mamauge paukum duda nokmi muksa hangdakli. Kari dehaiba. Hayu tasidana. Chak thong bahai rice cooker da. Lona nokpa ngamje mayamdo haun hekta Nungcthoi Sanahal ikairaduna mamainon thaduna le. Kelen amugasu noklak hairakli. Adudi Sidai chak thongba ensang thongba tamba tabani ne. Babadi hayengwai ichana thongba mayamdu niko chaduise. Hai. Ikaina khumi Sanahal du. Somdana ngamba ngarang mayum hanjendre ngau henman baduda mayum sangbada mamana watho ani khanduna hanjiningdre. Ngasidi makhoida leminarage haidana paudi pikre yumda. Ngama ngarang hena thakjinkibadagi pung 12 taraba phawba haugadre. Ahing sukpa pendaba phongdokpada mikup ama phawba tumdana laikibani. Ma senanaba hotnabada James su ahing chupa tumdrabani. James ki mung loina thabak satnabana chakngan chanduna thabak loina chatnakrabani. Hausik yumduda leihawriba haibabu makhoi ani khangni. James ki channa changakduna ngambana chaba yaba thakpa yaba khara semli. Jamput khara phutlaga ball amada haptuna magi kada lae. Ngamba machi le ngamde. Upsinduna tumi phamungduda. James purakliba ballda table machi duda thamlaga phamung machi da phamtharakduna ngambabu masanomduna kaurakli. Ngamba tabro hogaluse pungse phanam thengemi. Mamaidu monduda suru nairamaga amuk tumsinnab hotnarakli. James na hanjin kauduna hongdorakpaduda tumsinba yada mamit nama mapangthorakli. Mamit hek pangthokpaga makoktu huru ngauraduna makutna makoktu kana paisele. Kok sum ngaurambadagi thuk lauraduna phok haugaduna bathroom leiriba adomda paisinkre. James magi marupu nungaitana yengduna leihauри. Ngamba phaniyamna hadokli. Waraduna masadu barumgi walduda ngathaduna sordu sangna honnaba hotne. Khara taptharakpadu waida mamit anidu tapna pangthorakduna mathakta lairiba anguba silingduda mamit kuptana yenge. Sum yengambadagi mitlu anidagi marik chawwa pi ani tarakduna khazaida chentharakli. Mathanda muk mamittu phat kuptuna makhatana tagadabagi paikhalakliba pisingdu manghannaba hotne. Adubu ngamdre. Mana mamit kupliba makai pisingdu maning tamba helakli. Sowargi tiptu lamduna fat on tawi. Aduga chaitharakliba isingduna masapomba pumchochot halli. Tarakliba isingduna punna mitki pisu marakduda maning tamli. Makut kusa taraduna mamaydu khumchinduna hek kapingambado. Phana kuina barum changkiba sungthok thoraktabaduda James barum gi thongdu induna yengobada lok tawramdabaga phat hangdokpada manungda ngambana tawramliba maongdu ubada James prap changsilakduna teptu leisilaga ngambagi nakta phamtharakli. Kainu nang taiduba. Ngamba chotpa masaduna mangda phamliba James ta pulap konsinduna nupana tabagum kapladuna wakalakli. James, I am Wari.
ꯑꯩ ꯌꯥꯝ ꯋꯥꯔꯦ ꯑꯩꯕꯨ ꯋꯥꯕ ꯑꯝꯇ ꯐꯍꯜꯂꯨ ꯑꯩ ꯋꯥꯔꯦ ꯚꯥꯏ ꯑꯩ ꯁꯥꯊꯤꯅ ꯋꯥꯔꯦ ꯑꯩꯒꯤ ꯀꯣꯛꯁꯦ ꯄꯨꯕ ꯉꯝꯗ꯭ꯔꯦ ꯚꯥꯏ ꯖꯦꯝꯁ ꯉꯝꯕꯕꯨ ꯂꯦꯡꯖꯨꯝ ꯑꯅꯤꯗ ꯄꯥꯏꯗꯨꯅ ꯃꯤꯠꯃꯥꯡꯗ ꯊꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯩꯉꯣꯟꯗ ꯌꯦꯡꯉꯨ ꯁꯦ ꯑꯩꯉꯣꯟꯗ ꯑꯝꯇ ꯌꯦꯡꯉꯨ ꯉꯝꯕ ꯑꯗꯨꯝꯇ ꯆꯪꯗꯦ ꯀꯞꯂꯤ ꯄꯦꯟꯅꯕ ꯉꯔꯥꯡ ꯅꯤꯁꯥꯒꯤ ꯁꯪꯁꯥꯔꯗ ꯀꯞꯄꯗꯨ ꯄꯦꯟꯗ꯭ꯔꯗꯨꯅ ꯉꯁꯤ ꯑꯁꯦꯡꯕ ꯇꯥꯏꯕꯪꯄꯥꯜꯒꯤ ꯃꯂꯪꯄꯥꯜꯁꯤꯗ ꯄꯦꯟꯅ ꯀꯞꯄꯤ ꯅꯨꯄꯥꯁꯤ ꯖꯦꯝꯁ ꯊꯦꯝꯕ ꯌꯥꯔꯔꯣꯏ ꯈꯟꯅ ꯈꯣꯟꯖꯦꯜ ꯋꯥꯡꯅ ꯍꯥꯏꯔꯛꯂꯦ ꯑꯩꯉꯣꯟꯗ ꯌꯦꯡꯉꯣ ꯍꯥꯏꯕꯅꯤ ꯄꯨꯝꯆꯣꯠ ꯆꯣꯠꯂꯕ ꯃꯤꯠ ꯑꯅꯤꯗꯨꯅ ꯖꯦꯝꯁꯇ ꯌꯦꯡꯉꯛꯏ ꯌꯥꯝꯅ ꯋꯥꯅ ꯖꯦꯝꯁ ꯃꯥꯒꯤ ꯃꯔꯨꯞꯄꯨ ꯊꯦꯝꯖꯤꯟꯕꯤꯗꯨꯅ ꯍꯥꯏꯔꯛꯂꯦ ꯃꯥ ꯈꯛꯇꯔꯣ ꯅꯨꯄꯤꯕꯣ ꯃꯉꯣꯟꯗꯒꯤ ꯍꯦꯟꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯅꯪꯒꯤ ꯀꯔꯤ ꯋꯥꯇꯅ ꯅꯪꯅ ꯑꯗꯨꯛ ꯌꯥꯝ ꯋꯥꯔꯤꯕꯅꯣ ꯅꯪꯒꯤꯗꯃꯛꯇꯤ ꯃꯉꯣꯟꯗꯒꯤ ꯍꯦꯟꯕ ꯉꯥꯛꯇꯅꯦ ꯂꯥꯛꯀꯗꯣꯏꯁꯦ ꯀꯩꯁꯨ ꯅꯠꯇꯦ ꯃꯥꯗꯤ ꯃꯥꯕꯨ ꯍꯦꯟꯕ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯔꯛꯄꯗꯩ ꯅꯪꯒꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯕ ꯑꯃ ꯈꯟꯒꯗꯧꯅꯤ ꯄꯥꯡꯗꯕꯅꯤꯁꯨ ꯍꯥꯏꯖꯧ ꯑꯩ ꯉꯝꯗꯦ ꯃꯥꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕ ꯑꯩ ꯉꯝꯗꯦ ꯑꯩ ꯃꯥ ꯅꯨꯡꯁꯤ ꯃꯥ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯩꯅ ꯃꯥ ꯅꯨꯡꯁꯤꯕꯁꯦ ꯑꯇꯣꯞꯄ ꯄꯣꯠꯁꯛ ꯑꯃꯠꯇꯒ ꯆꯥꯡꯗꯝꯅꯕ ꯌꯥꯔꯣꯏ ꯑꯩꯒꯤ ꯅꯨꯡꯁꯤꯕꯕꯨ ꯃꯤꯔꯥꯏꯔꯝꯂꯒ ꯃꯥꯅ ꯑꯇꯣꯞꯄꯒꯤ ꯃꯈꯥꯗ ꯆꯠꯈꯤꯕ ꯑꯩ ꯍꯤꯡꯅ ꯍꯤꯡꯅ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯃꯣꯏ ꯑꯩ ꯁꯤꯅꯤ ꯋꯥꯗꯨ ꯍꯥꯏꯅ ꯍꯥꯏꯅ ꯑꯃꯨꯛ ꯋꯥꯜꯗꯨꯗ ꯃꯔꯥꯏꯕꯛꯇꯨ ꯃꯊꯟꯇ ꯌꯦꯡꯁꯤꯟꯕ ꯍꯧꯔꯛꯄꯗ ꯖꯦꯝꯁꯅ ꯐꯠ ꯆꯤꯡꯊꯣꯛꯇꯨꯅ ꯉꯝꯕꯒꯤ ꯃꯃꯥꯏꯗ ꯀꯤꯟꯅ ꯊꯤꯜꯂꯛꯏ ꯁꯥꯐꯨ ꯀꯜꯂꯞ ꯉꯝꯕ ꯆꯤꯝꯕꯥꯜꯗꯨ ꯏ ꯈꯔ ꯊꯣꯛꯂꯦ ꯑꯗꯨꯕꯨ ꯑꯉꯥꯎꯕꯒꯨꯝ ꯆꯩꯅꯥ ꯐꯥꯎꯗꯦ ꯃꯤꯀꯨꯞꯇꯨꯗ ꯖꯦꯝꯁ ꯁꯥꯎꯅ ꯉꯝꯕꯕꯨ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯥꯏꯔꯛꯂꯦ ꯅꯁꯥ ꯈꯛꯀꯤ ꯈꯟꯕꯅꯤ ꯅꯪꯒꯤ ꯅꯇꯧꯗꯨꯗꯤ ꯅꯪꯒꯤ ꯑꯄꯥꯝꯕ ꯐꯪꯗ꯭ꯔꯦ ꯍꯥꯏꯗꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯄꯣꯝꯕꯒꯤ ꯃꯤꯅꯨꯡꯁꯤ ꯐꯣꯏꯇꯠꯇꯨꯗ ꯃꯥꯡꯍꯟꯒꯦ ꯈꯟꯕꯅꯤ ꯅꯪ ꯑꯗꯨꯏ ꯅꯨꯄꯤꯗꯣ ꯀꯌꯥꯝ ꯄꯥꯝꯒꯦ ꯀꯌꯥꯝ ꯄꯥꯝꯒꯦꯕ ꯂꯥꯎ ꯅꯪꯅ ꯑꯗꯨ ꯀꯌꯥꯝꯅ ꯅꯨꯡꯁꯤꯕ ꯅꯠꯇ꯭ꯔꯣ ꯂꯥꯎ ꯍꯧꯖꯤꯛꯃꯛ ꯅꯨꯄꯥ ꯃꯌꯨꯝꯗ ꯆꯠꯂꯒꯅꯦ ꯂꯧꯔꯨꯁꯤ ꯂꯥꯎ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕ ꯊꯨꯒꯥꯏꯔꯨꯁꯤ ꯅꯪꯅ ꯑꯗꯨ ꯌꯧꯅ ꯅꯨꯡꯁꯤꯔꯗꯤ ꯑꯩ ꯅꯃꯥꯡ ꯊꯥꯅ ꯁꯤꯒꯦ ꯂꯥꯎ ꯆꯠꯁꯤ ꯂꯥꯎ ꯑꯁꯤ ꯍꯥꯏꯗꯨꯅ ꯖꯦꯝꯁꯅ ꯉꯝꯕꯕꯨ ꯆꯤꯡꯗꯨꯅ ꯕꯥꯔꯔꯨꯝꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯖꯦꯝꯁꯅ ꯉꯝꯕꯕꯨ ꯆꯤꯡꯗꯨꯅ ꯊꯣꯡꯖꯥꯎꯗꯨ ꯌꯧꯅ ꯄꯨꯔꯛꯂꯕꯅꯤ ꯉꯝꯕ ꯃꯁꯥꯗꯨ ꯍꯦꯡꯑꯣꯚꯔ ꯆꯠꯄꯒꯤ ꯚꯣꯃꯤꯠ ꯇꯧꯈꯤꯕꯒꯤ ꯆꯣꯛꯊꯕꯒ ꯋꯥꯈꯜꯅ ꯋꯥꯕꯒꯤ ꯄꯣꯠꯂꯨꯝꯒ ꯄꯥꯡꯒꯜ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦ ꯑꯗꯨꯅ ꯖꯦꯝꯁꯅ ꯆꯤꯡꯗꯨꯅ ꯄꯨꯕꯗꯨ ꯃꯥ ꯈꯥꯝꯕ ꯉꯝꯗ꯭ꯔꯦ ꯊꯣꯡꯖꯜ ꯌꯧꯔꯛꯄꯗ ꯉꯝꯕꯅ ꯖꯦꯝꯁꯄꯨ ꯑꯔꯩꯕ ꯄꯥꯡꯒꯜ ꯄꯨꯝꯕ ꯈꯣꯝꯖꯤꯟꯗꯨꯅ ꯈꯥꯝꯂꯛꯂꯦ ꯖꯦꯝꯁ ꯉꯥꯏꯈꯣ ꯍꯥꯏꯕꯅ ꯖꯦꯝꯁ ꯑꯩꯒꯤ ꯋꯥ ꯇꯥꯈꯣ ꯉꯥꯏꯈꯣ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯕꯕꯥꯏ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯊꯥꯡꯂꯝꯕ ꯈꯣꯡꯊꯥꯡꯗꯨ ꯆꯞ ꯂꯦꯞꯄꯤ ꯖꯦꯝꯁꯇꯨ ꯄꯥꯏꯔꯝꯕ ꯉꯝꯕꯒꯤ ꯄꯥꯝꯕꯣꯝ ꯊꯥꯗꯣꯔꯛꯇꯨꯅ ꯉꯝꯕꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯌꯦꯡꯂꯛꯏ ꯋꯥꯍꯪ ꯍꯪꯕ ꯃꯤꯠꯌꯦꯡ ꯑꯃ ꯉꯝꯕ ꯃꯈꯨꯠ ꯑꯅꯤꯅ ꯃꯃꯥꯏꯗꯨ ꯑꯃꯨꯛꯇꯪ ꯄꯨꯂꯞ ꯅꯥꯟꯊꯗꯨꯅ ꯐꯨꯡꯒꯠꯂꯝꯕ ꯄꯨꯝꯕꯗꯨ ꯐꯥꯊꯅꯕ ꯍꯣꯠꯅꯩ ꯃꯆꯤꯟꯗꯅ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯑꯃꯨꯛ ꯃꯈꯣꯜ ꯊꯣꯛꯅ ꯀꯥꯝꯊꯣꯔꯛꯂꯤ ꯖꯦꯝꯁ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯁꯤꯟꯗꯦ ꯀꯔꯤꯅꯣ ꯍꯥꯏꯔꯛꯀꯗꯧꯔꯤꯕꯗꯨ ꯍꯥꯏꯅ ꯃꯥ ꯉꯥꯏꯔꯤ ꯃꯥꯒꯤ ꯃꯔꯨꯞꯀꯤ ꯃꯔꯣꯜꯗꯨ ꯇꯥꯒꯦ ꯍꯥꯏꯅ ꯉꯥꯏꯔꯤ ꯃꯥꯅ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯗꯨꯗ ꯆꯠꯈꯤꯕ ꯃꯇꯝꯗ ꯑꯩꯒꯤ ꯑꯄꯥꯝꯕ ꯐꯪꯅꯕꯒꯤꯗꯃꯛ ꯃꯥꯒꯤ ꯄꯨꯟꯁꯤꯕꯨ ꯃꯌꯥꯝꯒꯤ ꯃꯤꯅꯣꯛꯅꯐꯝꯗꯤ ꯑꯣꯏꯍꯜꯂꯣꯏ ꯃꯥꯗ ꯃꯤꯅꯣꯛꯅꯐꯝ ꯑꯣꯏꯔꯕ ꯃꯗꯨꯒꯤ ꯃꯇꯝꯗꯨꯗ ꯑꯩꯅ ꯃꯥꯕꯨ ꯀꯟꯕꯗꯤ ꯀꯟꯖꯒꯦ ꯑꯗꯨꯒ ꯃꯤꯅꯣꯛꯅꯐꯝ ꯑꯣꯏꯅꯗꯤ ꯑꯣꯏꯍꯜꯂꯣꯏ ꯃꯥꯅ ꯅꯨꯡꯉꯥꯏꯅ ꯈꯟꯅ ꯆꯠꯈ꯭ꯔꯕ ꯃꯐꯝꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯑꯩꯒꯤ ꯑꯄꯥꯝꯕ ꯈꯔ ꯐꯪꯅꯕꯒꯤꯗꯃꯛ ꯑꯩ ꯑꯃꯨꯛ ꯌꯦꯠꯂꯔꯣꯏ ꯃꯥꯁꯨ ꯑꯩꯕꯨ ꯀꯥꯎꯈ꯭ꯔꯅꯤ ꯑꯩꯁꯨ ꯇꯝꯂꯒꯦ ꯃꯥꯕꯨ ꯀꯥꯎꯕ ꯊꯃꯣꯏꯗ ꯇꯥꯔꯒ ꯂꯩꯔꯗꯧꯕ ꯃꯃꯤꯁꯤꯃꯗꯤ ꯃꯨꯊꯠꯂꯨ ꯍꯥꯏꯔꯅꯨ ꯄꯨꯟꯁꯤ ꯆꯨꯞꯄ ꯇꯥꯖꯔꯁꯅꯨ ꯑꯩ ꯃꯥꯒꯤꯗꯃꯛ ꯅꯈꯣꯏꯕꯨ ꯑꯋꯥꯕ ꯄꯤꯔꯔꯣꯏꯒꯦ ꯑꯩꯁꯨ ꯃꯥꯒꯨꯝ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯇꯝꯂꯒꯦ ꯑꯗꯨꯕꯨ ꯖꯦꯝꯁ ꯑꯩ ꯉꯝꯒꯗ꯭ꯔꯥ ꯈꯪꯗꯦ ꯑꯩꯒꯤ ꯊꯃꯣꯏꯅꯤꯡꯉꯥꯏꯁꯦ ꯉꯥꯡꯂꯤꯕ ꯆꯤꯝꯕꯥꯜꯁꯤꯅ ꯊꯤꯡꯕ ꯉꯝꯒꯗ꯭ꯔꯥ ꯑꯩ ꯈꯪꯗꯦ ꯇꯥꯔꯛꯀꯅꯨ ꯌꯥꯗꯦ ꯅꯨꯄꯥ ꯅꯠꯇꯕꯒꯨꯝ ꯄꯤ ꯃꯥꯁꯨ ꯈꯥꯝꯂꯕ ꯌꯥꯗ ꯈꯖꯥꯏꯊꯛꯇ ꯃꯅꯤꯡ ꯇꯝꯂꯛꯂꯤ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯒꯤ ꯈꯖꯥꯏꯗ ꯇꯥꯔꯛꯄ ꯄꯤꯔꯥꯡꯗꯤ ꯃꯒꯨꯟ ꯂꯩ ꯅꯨꯡꯁꯤꯕ ꯄꯣꯛꯏ ꯅꯨꯄꯤꯒꯤꯗꯤ ꯄꯤꯔꯥꯡꯅ ꯂꯩꯇꯦꯡꯅ ꯍꯥꯏꯅꯔꯤꯕꯅꯤ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯣꯏꯕꯁꯤꯡꯒꯤ ꯃꯤꯠꯀꯤ ꯄꯤꯗꯤ ꯄꯥꯡꯗꯕꯒꯤ ꯃꯃꯤꯅꯤ ꯍꯥꯏꯅꯩ ꯉꯝꯕꯅ ꯉꯁꯤ ꯇꯥꯔꯤꯕ ꯄꯤꯁꯤꯁꯨ ꯄꯥꯡꯗꯕ ꯊꯃꯣꯏꯒꯤ ꯋꯥꯀꯠ ꯈꯪꯕ ꯉꯝꯗ ꯇꯥꯕ ꯄꯤꯔꯥꯡꯅ ꯍꯥꯏꯒꯗꯧꯔꯤꯕ꯭ꯔꯥ ꯑꯁꯨꯛ ꯀꯟꯕꯔꯥ ꯅꯨꯡꯁꯤꯠ ꯆꯩꯅꯥ ꯃꯥꯗꯣ ꯑꯁꯨꯛ ꯀꯟꯕ ꯅꯨꯄꯥꯒꯤ ꯊꯃꯣꯏꯕꯨ ꯃꯍꯤ ꯆꯦꯟꯍꯟꯕ ꯉꯝꯕ ꯀꯌꯥꯗ ꯀꯟꯈ꯭ꯔꯕ ꯃꯌꯥꯏꯅꯣ ꯀꯩꯒꯤ ꯉꯝꯃꯣꯏꯗꯣꯏꯅꯣ ꯅꯪꯒꯤꯗꯃꯛ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯂꯩꯁꯤꯗꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯂꯩꯁꯥꯕꯤ ꯃꯌꯥꯝꯁꯤꯗꯒꯤ ꯅꯈꯨꯠꯇ ꯊꯤꯜꯂꯨ ꯅꯐꯝꯗ ꯁꯤꯟꯅꯒꯦ ꯖꯦꯝꯁꯅ ꯍꯥꯏꯔꯛꯄꯅꯤ
Ngama mapidu teikthoklaga haugatuna manung changge tawbadu masa sonkibana tuge tawbadu James na changsinduna ngakpiraga anidu punna manungda changminakhre. Somdana ngana thinnaba haidana khelen haimanbadagi ngana chanaba haidana loisinba haunari. Sanathoidu mayam changdana kebiba loiraba matung makubok manempok ani khurum halamba matung laining thau sanamahi khurum halamlaga Braden bu khurum haidana thakalakli mathakta. Braden tumin phamduna leirame. Sanathoina mayum chanaba loisinba loiraga mitmangda leplabadu ubada pukning nungsiraduna mapira chelakli nupasi. Sanathoi nokmi changsilakduna Braden gi makhong songna khurum lakli. Braden na Sanathoi bu haugatpiduna mathada chingsinduna nungsina kolakli. Nakong mayana tapna pangmeli. Nangausina ko. Ay thabak thuna tawraga nang loba lakdoini. Noi baba hoida thuna luhongseda nang nahayo ko. Sanathoi tapna Braden gi mathada gi thorakduna Braden di yengai. Ira hauhauba mitlu anidu mapan thokra male. Sanathoi makhut khubiduna Braden gi tariba pi mari kharadu taithokpirakli aduga hairei. Kayam khanganu lohongne haibanina soidana hongjani. Aisu matam khara yumda lekhige. Nang subazana lairlai sutam ko. Aduga matik jaraga ai loba lau ko. Lake. Ai chatlage ko. Phazana chalu ko. Braden makuna paisilamba chamanga chapi ma tingthokduna Sanathoida pirakli. Se paisa pinai na hai chatlamdai mayam de laitri khara sikak paikro ko aina hayangwai ko na mayam pairaga mu mayam piragi. Sanathoi nokfe tawduna Braden gi khasaida magi chimbal tamna thengami aduga ikaiboi kaiboi chen krema panda. Braden kaplambada pumsai mikuptuda khazaidu makuna nalaga nokmi tawduna lephauri. Somdana mayam changduna langnariba tawnariba mayamdo singthaga lainagadi yaude changde Sanathoi khoige yumda makhoi ani sauri warauri. Singtha khoida anidu ngasaidagi leiribani makhoi anigi matawduda leimana hangli. Nakhoi anibu Sanathoi dang hangdang chapiru jo yadro. Asumaina thilakpada mamanabi mayamga leirambase pukning chokthokpani ne. Anidu khomde suktokduna le. Laima makha samtharadun hairakli. Soi bhai se tamba ngamba nati. Soirure haidana luna tinaba marupu adumna sawba waroba haunade ko. Ngahak chapiru chocho adugane kari no khara yengbiru cho. Amukta mamage chenthakta khumdaba singthado sauring phaireng khumlakli. Asma yam ngange. Chaloye sukcha chaloy moida. Ma mawje chenchung matamlo. Irang dawdana chelaga akhoi bu irang kuma yauru cho hariraba. Lay mangakna machade yenge. Mama macha launabagi makholduda mapanda leiba wangamna magi nupibu kaurakle. Leima mapanda thoro. Leima mapanda thorakle wangam pairama magazine do table thamlaga hairakle. Kaigano nangna mugyan takrabi chada advice pirine na tawshiludubo. Chop ken haururibaro nangbo. As adu luna jana tinaba mamanabido thilakpada ngaiyak yawaningdana hairubagi wani. Aduga nangina janapisina chikkibu tawraine. Aide khangbu khangurabani. Najan hairido chumdro. Makhoi bu haujik asumna chen chungbagi matam laba ha. Irang kharadi tawmalabani. As nakhoi na panachagi sumaina mungne chap manabasini. Masida naina saurakadoise. Saurakanu leima. Adugi sharu coffee ahawabda semu chocho. Ha, coffee semamdaidadi engonda hairine. Wari sanabadadi nakhoi na panasa amto ekini. Ngang dana leimado kitchen da changkre. Wangam magi nupigi matawdu yenglaga leihaure. Asumna Sanathoi shu thilakduna mayamna harau wari sanaduna hanakre. Singthaga leinaga lagdabadu ma chingne. Atopa magi khandana mana chenme sina mangona warauduna lagdabo oina khanbani. Mabungna matai mana ngangki sakibadugi maramda ma karisu khangde. Haukre sumna maphamda hanjinakre. Ngamba sulai kri maphamda.
hanjiladuna gyan taba saduna mathauda mai onsinduna laikri. Sanathui subredena chena phajin punsiduna lakri. Anidu aduki matik nungsinakri. Maraksida Sanathoida awatba ama leiriba haibabu singthanga leinagana mabu warongduna laikiba asina awatba oiri. Matam karadi school kadre Sanathoidu adubu mabok khoira school jana masilakpa matangduda Sanathoi singthada call tawrakli. Singtha. Hello? Kana? Aini. Ai khangdraba. Hairo. No school jarpra. Lepte. Ai sunoiga puna chapmina se haige tawni. Aiga school chapmina batanbra. Aikhoiga tinaraga loinaraga nangmamo aikhoina phattaba lamida chingbini. Aduna ne noi mungdagi aikhoiga loina tinabagi ayaba ma halaroko aduga hairo. Singtha. Koina hangona yung misingda aikhoiga loinabagi ayaba pirakan chapminase kesu kaide. Aikhoigidi ayet papan malaiti. Noigi mungnam ayet pating mathamagpada natana aikhoi yauna wanganga dine angang aikhoisu sauba hayase adum khangjalu. Sanathoi hairakliba mayamdo gyana matadri kari khomni khumpham khangde. Mabu warauduna hairakpa wahai natti magi mungbu warauduna pendan hairakliba singthagi wahai singdu madi lausinba ingham ngamdre. Mana lausinpham khangdana gyan manglingai singthana makha taraduna hairakli. Ako school jatuine lusilukigi nang supazana hana warisa ko. Hoy. Thamage. Phone ka krising thado. Sanathoi gyan mangna dumak leihori. Hairamniba wahai mayam duge artha matasu khangda gyan mangna. Somdana dukandani. Ngamba hidagi paisa thina bahaidana bank da chanaba dukan ge satar du chungtharaga mangi gari khamaga thamamba domda lagli. Gari do mamai kakke haina maning halakpada tungda lakpa mi mada thengori. Mingonda thengbagi makholduda mamai leithoktuna yengai. Nupi majama makhongdu pairaga nonthaduna leibadu ubada ngamba gari stand do muk haitharaga nupi majai dugi manakta changsili. Sopro aidu haude asomda yengnaba honaringaida. Angang nupi machado peri peri tawduna khumlakle. Khorai sida nangi gari do na thengwi tatlene se. Mit ena mori gi mit pan ba khangde. Tungda leiba mi gam tu deb. Ngawbu ngawra kaino. Class 9 mukawa satra mali angang do masak phaje yengbada ing lawba ma yawi. Icham chamba angang dinate yengbada khangi. Aido asomda khara thuba do da baningda phajana yeng hawdre. Saunu koi chat aina soibani. Soibani kaina ga soibani har hekte aba dongna. Machin machaga do pai thoktuna ngange angang do. Ngamba khudang gari do amuk thangatuna yengaga. Itan kai da soke hospital fawba changusira. Ihare ai buida kam ka phan gai ra. Hida kap de so ordinary di kadai da so ino kadai da nari no do check to thobana fabani. Ai ko no do yengzar gyare. Gamba pocket humlaga magi pharmacy ke number do yawba card puthokduna angang do da piraga hairakle. Se sidai ke number yawbani. Horen dangna sanungai taba khotaba lairagadi engona call tawru. Haujikto ai thabaga ma chatkadabagi lakpa soire khara su thore aduna ai halamage. Angang du ngambana pirakliba che do lauraga demand ka saradana. Mathanda tamna solaga machinga do khajik paisalamlaga makhongdo sekli chekli chatkri nupi machado. Ngamba chatkriba angang du da haifeting namlaga gari do mamai kakthokduna bank da lagli. Bank manag yausilakpa do waida mamangde mayari higatuna dukan amada phurit thekliba mayam do thangat yengliba Sanathoi du hek urure. Sum mekup khara yenglambadagi makhongdo masang khangda khongthangdo Sanathoi gi maikai tapna thangduna changsilakli.